State asida thokliba char irang laksinaba lakhiba Rapid Action Force ki personnel singna new check on the labor sayon ba dukan ama mai thanaba hotnaramle. Manipur the administration ani thamba yaroi athuba matamda su chatnariba kuki lalhoba singhi marakta action laugadabani haina Pairamal Kaithelgi Imad Singna irang hokre. Singzamai Asia ki Peace and Relief Committee ke yamlaba miyamna Singzamai Yumnam Laikai da Laiba Mahot Minister Yumnam Khemchan ki mayumda thokle. Amasong Maitai Singh ST demand ga mari lainana High Court na takiba directive na Manipur gi irang asi pokwanbagi mawong da Union Home Minister Amit Shah na phong da kibuwa pambu Aam Aadmi Party Manipur unit na yaning da bapong